ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯣꯕꯤꯗ-19 ꯕꯨ ꯐꯍꯟꯕ ꯉꯝꯕ ꯚꯦꯛꯁꯤꯟ ꯑꯃꯠꯇ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯃꯔꯝꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯤ꯫ ꯁꯔꯀꯥꯔꯅ ꯂꯥꯏꯆꯠ ꯑꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯚꯥꯞ ꯇꯥꯃꯤꯟꯅꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯅꯕ ꯇꯉꯥꯏ ꯐꯗꯕ ꯅꯤꯌꯣꯝ 3 ꯑꯁꯤ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯔꯛꯄꯒ ꯐꯦꯁ ꯃꯥꯛꯁ ꯁꯣꯏꯗꯅ ꯎꯞꯁꯤ, ꯁꯥꯄꯣꯟ ꯅꯠꯇ꯭ꯔꯒ ꯍꯦꯟ ꯋꯥꯁ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯁꯤ ꯑꯃꯁꯨꯡ ꯃꯤ ꯑꯃꯒꯒꯤ ꯃꯔꯛꯇ ꯐꯨꯠ 6ꯀꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯊꯝꯁꯤ꯫ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯏꯁꯥꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫